Kotugi Thami Singna Tumlingai the Malem Thongam Sekmai Yorakri. Malem Hayang Ayupung Taramathoid Sekmai Diki Kongsalakani. Manipur took Libatam Tiraba Kangluki Iranga Siki Waroishin Puraknaba Ing Tapagi Pausel Puduna Delhi Digi Cycle Tauduna Lakiba Transgender Social Activist Malem Thongam Committee on Tribal Unity Kotugi Thamisina Tumlingai Ngasayu Anganbada Sekmai Yorakri. Malem Thongam gi Khongsit asi Kuki da kaihobani haina laukthokpaga loinana mahakna senapati digi kangpokpi phaurakpada khudongthiba kya thokani haibigi aki tuzungba piba sirolama ngarang kotuna thadorakhibani aduba ma ki khongsit adu karimata apan mayawdana senapati digi border security force ki kangbu amana section na ngak selaba matung ngasi ayu anganbada tekta kaidana Sekmai da thungrakhibani ngasi nungthil Sekmai da pawmising unabada Malem Thongam naiki Maasi ayupung mariga makhairam tarakpada security force na Sekmai police station sinaramki madugi matungda Sekmai gi ima IPL singa loina na mapha madura lairi hayang ayupung taraga makhai tarakpada Sekmai da lariba ima singna mahakpu taramna okpugi thoram ama pangthoklaga Imphal gi damak lam tharakani magna makhatan hai Manipur da lairiba miyam gi mahakka hayang Sekmai digi Imphal phawbugi lambi unasi mak Sekmai gi mathangda Kangla da thunglagani Kangla manungda mak lai khurungani India gi mafam kudimakta mak taramna okpirakgi dama thagat pasu phongdorakhi amaromdana social media sites sing koki sing thagalakpa posting da matau karamna Malem Thongam kangbokpi laduna sakribano haiba wafam hangbaga loinana makhoigi night duty takhiba makhoigi volunteer singbu kana no haiba wafam yauna social media sing thaganarkhiba post kaya viral oirakhi I am na Zelangronggi lamda operate torakpada tumina yengduna leiraroi. NSN I am na Zelangronggi lamda anti-social oiba thabak thoramsing torakpada makhatana tumina yengduna leiraroi haina Zelangrong United Front phongdorakli. Front sigi Information and Publicity Secretary Lui Gangmaina thadorakpa chirolamana hai. Zelangrong People's Convention ZPC gi makhataba thorang lokhatpa oina tangai phadana ZUF linkhathibani. Loop asina Naga National Movement gi mayokta lep kibalati Zelangrong gi tokhaina homeland ama tanbigi khongjang sangsinduna lakhibani maram sab ZUF ki thorang asibu NSN IM na miyam da lan uhanbigi loop ani gi marakta muknabagi phibam lakhibani Zelangrong gi area da NSN IM na sahi kya gi mamangni gi kian khanganba amasum miyot minagi thagdoksa thaduna lakhi tangai phadana miyam gi punsi right amasum lanthum ngak senabagi damak ZUF sapong lakhibani hari State government haijarakpagi matung ina MISA na ayaba piduna IPS officer amasum inspector sing Manipur da thaki kumza English sing ani ga kungo humdoi gi me uhum haurakhiba irang asibu atopa central agency sing haibadi CBI amasum NIA na irang asiki damak lokhatkhiba FIR singbu ningthina investigation ngamnabigi damak Ministry of Home Affairs na police officers Manipur da thaki amasum Manipur gi IPS officer amadi inspector sing Delhi police ta tharaki aina MISA gi report na phongdokli sahi ani helaba phawbo Manipur gi IPS officer amasum police inspector kaya Delhi police department da attach tawduna thamli makhoibu Delhi police department da attach tawduna thamliba Manipur gi governor Ajay Kumar Balan MISA da haijarakpagi matung inane hari Masigi matung tarakpada haribu official sing asibu mot sinnabagi damak Delhi police tagi Manipur da tharaktuna hauji Manipur police department attach tawduna lairi official report ki matung ina English ngani ga khungo homdoi gi September 13 da matamadu gi additional commissioner of police headquarters PK Mishra na CBI gi director da irakhiba sithi amagi pakhumda MISA na English ngani ga khungo homdoi gi August 19 da IPS officer mari Soitas Sahal Isa Pande Harendra Kumar Singha amasum Inspector Pravin Kumar Maheshwari asi Delhi Police na nominate tawduna CBI gi investigation da mateng pangnabagi damak Manipur da thokiba violence adugi FIR sing makhata na investigation sa thankhi hari matung tarakpada Isa Pande bu CBI da director depute tawki aduga officer ahumbuna Manipur government gi makhada leiba department da thabak tawnaba direction pikhi masigi matung tarakpada satliba tha sida Manipur government gi additional secretary home hais Bal Krishna Singhana MISA da official oiba se thaduna Harendra Kumar Singha amasu Pravin Kumar Maheshwari bu makhoi gi parent department oiriba Delhi police da halanbiyu haina haijaki Manipur gi irang asina maram oiduna miyoi sanirom hatkre miyoi sa kya aso opanangkre amadi miyoi lising kya gi yum kai mai tha duna mangan takhankre
हारिबा थाउदो असि कांगलुप अनिगी मरक्ता थोकपा मरमना मतम अदुगी स्टेट गवर्नमेंट इरांग असिगी इन्वेस्टिगेशन मपुंग फान अमदी बायस लाइना इन्वेस्टिगेशन तौब यादनबगीदमा MHA ना अतोपा स्टेटगी पुलिस ऑफिसर क्या मणिपुर पुलिस ता assessment क्या तौनखी अदुगा मणिपुरी की ऑफिसर क्या मसु डिपुटेशन तौदुना थबक तौहनबगी खोंथांगसिंग पाइखत की हाइने MHA की रिपोर्ट अदुदा फोंदोखी मणिपुर दा अनौब लाइंगा अमा सेमलगनी हाइबगी थाजब लैरि कुकी MLA सिंग गवर्नमेंट सेमबद यावब यावदबगी येनबदी लैरि मणिपुर प्रेसिडेंट रूल चलाइदुना लैरिबसिगी मखा तरकपु ओइना सेंट्रल गवर्नमेंट पॉपुलर गवर्नमेंट अमा मथंग सही इंग्लिश सिंगनिगा कुनगा तरुकी जनवरी मनुंग सोइदना सेमनबगी अपाम लैरि हाइना पाउक्सीसना फम पाउन हाइदि पाउसना मखा तारादुन हाइ थासिगी तरागा मरीदा न्यू दिल्ली दा लैबा BJP ऑफिस दा मणिपुर की BJP MLA सिंग कौदुना मिफम पांगथोखराबा मतुंगदा BJP की MLA के हौजिकसु न्यू दिल्ली दा पंथदुना लैरि थासिगी कुंदा XCM बीरेन याउन MLA की तिममा इम्फाल हलकना CM सारी हाइना पाउसना हाइरि पाउसना हाइ BJP के नेशनल लीडर सिंग न्यू दिल्ली दा कौदुना BJP कुकी MLA सिंग याउन मिफम पांगथोखिबदु यामना मरु ओइबा मनि मिफम अदुरा हाना अमुक्त ओइदबा मोंगदा कुकी MLA सिंग याउन पुना फमिनदुना मिफम अदुरा सरुक याखिबने कुकी MLA तरेट के मनुंग मरीना सरुक यारगा अहुमना मखोई इमुंग मनुंगी मिसी मिना यावबदगी लाखिदबने BJP की कुकी MLA तरेट मक मसाना यानिंगना मिफम अदुरा लाक्तुना सरुक याखिबने माइतै MLA सिंग हाना गुंगवारी वाताई सनदुना फमिनखिबने हारि अमरोमदा कुकी MLA सिंग न्यू दिल्ली दा मिफम यावखिबदु कुकी के मियोय खरना पेनब फोंदोकपग लोइना गवर्नमेंट सेमबद यावब यारोहेना अकनब वाफम फोंदोखिबसु लैख्रे कुकी सिंगी मनुंगदा हौजिक मोड खेतनब साउना लैबा हौरे हारि हौजिक दिल्ली दा लैरिबे MLA खरा मखाताना फोंदोरकपगी मतुंग इनदी कम्युनिटी खुदिमक की अफब फतब मियोय हाइबदी एंटी सोशल ओइबा कया लैरिबनी मियोय अमना फत्रगा कम्युनिटी अमगी मियोय पुनमक फत्रे हाइन लौबदी सुमलै अखोई MLA सिंग याउना पुनमक वखल खनथमिनबा मथोक्तै अखोई खुदिमक लीडर ओइबदी यारोय हैब वाफमसु मखाताना फोंदोरकली कांगबाई के अकोइबा मफमसिंग द ऑपरेशन चथदुना खुलाई कया मरुम फगतपंगखरी नहल नुमिदांग कुकी नार्को टेररिस्ट बिष्णुपुर डिस्ट्रिक्ट की तुरबुंग ग्राम पंचायत की एरिया नौमय बॉम कापथरक्तुना लांदारखिबदुगी मतंगना मणिपुर पुलिस FIR केस लौखत्तुना मखा ताबा थिजिनबगी थबक चथरी हाइना मणिपुर पुलिस की पावमन हाइरि पावसना हाइ ngasisu torbung GP ग्राम पंचायत की अकोइबा मफमसिंगदा सिक्योरिटी फोर्सना थीबा हुंबगी थबक चथबगा लोइना सिक्योरिटी की अकनबा ngak senbagi थबक लौखत्ले हाइरि सिक्योरिटी की कांगबुना मफमदुदा ngasi पाक्सना ऑपरेशन चथरी ऑपरेशन असिदा मणिपुर पुलिस की DIG याउना मकोक थोंबो ऑफिशियल क्यासु थिजिनबगी थबक चथरी हाइरि पाउसना हाइ ngasi कांगबाइदा चथखिबो ऑपरेशन अदुदा साना काप याबा पोम्पी अमा मयाय ओइरप सानबा पोम्पी मंगा किलोग्राम अहुम लुम्बा IED अमा सिंगल बैरल नोंमै अमा कापथोखरबा नोंमै मरुगी तोकनिंग तरागा त्रेट फंगले ऑपरेशन चथबदा फंखिबा IED अदु बॉम्ब स्क्वाड की कंबुना असु एंगाम याउदुना पोखयान क्रियारी पुलिस कमांडो अमदी सेंट्रल सिक्योरिटी फोर्स सिंगना तंपाक्तन हेरो सारगा सिंगदना मखोइगी मथौना उत्पा ngamdriba karigino ओइनाम चाउबसनु मणिपुर पुलिस कमांडो अमदी सेंट्रल सिक्योरिटी फोर्स सिंगना तंपाक की लमखक्तदा थौना फबा सिंगदना मखोइगी मथौना करी अमत उत्पा ngamdribano हाइना समुरौ नौरेम अपुनबा माइरा पाइबिगी सेक्रेटरी ओइनाम चाउबसनुना फोंदोखरे वाफम सिंगरांग बिष्णुपुर डिस्ट्रिक्ट की तुरबुंग GP दा कोकी टेररिस्ट बॉम अमदी नोंमै कापसिन लांदारखिबा थौंग अदुबु यामना कन्ना यानिंगदबा फोंदोक्तुना ngasi samurau kaithilda samurau naurem apun maira paibi amadi samurauda leiba IDP inmate singa punna sangsingiba khongjanga mari leina magna फोंदोखिबनि ओइनाम चाउब सनुना मखाताना हाइ सेंट्रल सिक्योरिटी फोर्स द लैरिबा इसिन इनाउ सिंगना ममा लेबाकी दमक तंपाक द लैरिबा प्रजा मियामदा येंगबिरिबा मियेंग अमदी ngaksen gi lamda लौरिबा थौदांग सिग सपमानना सिंगदा सुमियेंग येंगबियु तंपाक्तना हेरो सारग सिंगदना करिसु तौब ngamdana zero दा लेबिगी थौंग असि तोकपिरो ngarang turbung GP दा थोखिबा नोंमै कापथरक्तुना लांदारखिबगी थौदो अदो मणिपुर की हौजिक लेंगाक ससन तौरिबा PR लेंगा असिगी मको ओइरिबा मणिपुर गवर्नर अजय कुमार बालान सबसाब पखोमा पिरक्त्रिबा फावबा इमा मैरा पाइबी सिंग CSO सिंग क्लब सिंग अमदी ऑर्गेनाइजेशन सिंग अमत ओइना पुनसिलगा मखल मखा क्यागी खोंजंग चंगसिलगन हेनसु मागना फोंदोखि स्टेट एडमिनिस्ट्रेशन की माइकैदी की पॉलिसी बफर जोन थम्ब्रा है सेंगदोकदबनी कोकोमी
State asida hena tension wanghaliba asigi maram ama oiriba paksana aranba mongna sisinariba buffer zone asi yauna organized body amasung makhoigi leader singna sathariba hingsa gi thagdok sing asi public justification pinaba hotnariba phongna terror gi thagdok kya sathariba amasum law and order fail oiriba kya asi yenglaga awangba thaki administrative amadi police level Manipur DGP na khudaktigi intervene taunaba ngasi kokomi gi convener khuraizam athaubana Manipur police ki DGP da aiba sirol pisin duna wakatkhri DGP da pisin ki sirol adu da yauri basingdi maru aina December taraga taruki numidang pung nipan makhairom tabada koki military singnaba singna Bisnupur district ki turbung area da bom amasum nongoi kapsin wigi thawng kaya sathakibadu miyamda atamnana target tawba amasum akiba pibigi thawngni thawdo oduna maram oiraga mafam aduna leiriba mara leijadaba miyoising paksana akiba phawri thawdo odu mafam adugi miyamgi punsi amasum lanthumda hakthengna akiba pibani torbung area da koki militants na mitai miyam singda bom amasum nomoi kapsinuna attack tawkiba dubu koki jaw council gi leader singna public justification pinaba thawng adugi matangna su miyeng sangnaba appeal tawraduna koki jaw council amasum atopa singna buffer zone asi protective natragana territorial partition measure am oina state security na sembani haina phungdokliba sina hena miyam da samam na ba masum akiba pokhali maram aduna formal policy natraga administrative measure am oina asiguma makhal gi buffer zone asi state security na sembra haibido state administration gi maikaidi gi officially amasum publicly oina miyam sengdokadabni kariguma buffer zone asi ta sengna semba taragana madugi maram adu sapsana miyam na khangadabni kariguma semdaba taragana state asida division khaidoknaba amadi miyamda asawba pokhaliba wahi asibu lan sijinariba singi mathakta sapsaba legal action lawnaba takshili loinana state asigi miyamgi safety constitutional governance amadi rule of law amuk hana hanagi phiyumda hanjin hanbaga mari leinana torbunggi thagdokta sienariba khulai paibising hingsagi thagdo odubu justify tawnaba honariba kokijo council amasum lop asigi senior leader ginja Boljang buffer zone gi matangda unverified oiba pausing sandokliba lanai miyoising amasum lupsing adugi mathakta khudakta FIR register tawgadabani torbung yaun attack satharakpu yaba jaga sing khudakta enba security forcing thajingadabani haiba warol sing yauri torbung amasum fagauk sauda cookie sing attack satharakibadu security force na section dabadagini action lawgadabani UCM Sahi ani hen relief camp na lairu raba matung nauna mayum da hanjinduna kunda laita na bokona kiba turbunga masum phagauk saw ikhai gi miyoi singna koki singna bom yaun apapa makhal gi khulai sisin naraktuna attack sa tharakiba adu manak nak na lairiba security force sina section da badagini mara masuna mafam asida duty tariba central force adu gi mathakta bharat sarkar gi ministry of affairs gi maikedi gi matik sab action lawgadabani haina UCM gi president YK Jiri na phongdokri United Committee Manipur gi sahi amasumna pangthokadaba silver jubilee thoramga mari leinana ngasi Imphal gi North EOC da leibo hotel Imphal gi Sangai Hall da Manipur crisis and beyond the way forward haiba thim da pangthokiba nomi goeba public discourse ka mari leinana UCM gi president YK Diren wafam asi phongdok loduna makhata na haikibada lamdam sida khunda minari kanglu phurup kunthraga mari kunthraga manga si nungsi chanana leminana bo hona ba haibasi UCM gi lengdraba phiremni thawdo ama thokpada emotion amasum sentiment thabak tawbu sumlai Manipur khunda minari ba phuro khudimak pun hingminaba yaba lambi ama puthokpa haibasi yamna tangai phadaba mani UCM na lamdam asida leiriba kanglo phuro khudimaka wari sanaduna pun hingminabagi thabak leptana pekali haukiba sahi English ngani ga kungo humdugi me humdigi state asida tholaki ba thawdo asina maram oiraga kanglu phuro khudimak saitheng pidaba nati adubu marak sida handak ikui kuidana matam sangna irang asina maram oiraga lanjena duna relief camp da lairakhiba turbung amasum phagak saugi IDP singna mayum de hek hanjin kibaga koki khulai paibi singna bom amasum nomai kapsin duna attack torakhiba si akan mamong na condemn tawi lamdam asida laiminariba phurup sing UCM gi maikaidigi puna nungsi sanana laiminana ba hotnarabasu masibu thugaina ba hotnaba mayam ama lairi asiguma thawong sing asi akan mamong na condemn tawi IDP sing na masagi mayumda hanjinna ba honabada kanagumba amatana madura thingbigi hak laiti UCM nasu IDP sing mayumda hanjinna ba honabada sapsaba thawdang lawgani Fagauk saw amasum turbung da cookie sing attack torakibadu security force na lairiba mafam adudagi meter samarom tamak lap na laiba area tagini
security force na cheksinabadagi thokriba thawdo aduga mari leinana mafam aduda duty tariba central force ngadugi mathakta Bharat Sarkar gi mari leinariba ministry gi maikeri gi sapsaba disciplinary action lawgadabani hairi DGP na Chuchampur high level security review meeting pangthok luraga mitai di attack tawkiba thawdok sengdorakadabani Manipur police ki DGP na Chuchampur high level security review meeting pangthok lubaga hek nongan maga Kuki militant singna turbunga masum phagakso ikhaida relief camp nagi naw na mayum na hanjinu khunda laita na bo na ribe singda bomb amasum nomai kap sindun attack sa tharki basi mi phamadu DGP na kari khanaki bano haibadu sarkar gi maikei digi miyam na sengdokada bane haina ngasi wabagai da pangthoki ba pawgi mi amada mamang da wabagai kendra da miri oiki mayangbam ranjit na phongdokre Mana makata na haikibada high level security review meeting aduda DGP na maitei khulsing da masum IDP sing attack tawnaba advice piram bra haibadu sengdokadabani Masagi mayumda nauna khunda laitanaba hanjilakiba IDP sing da Kuki sing na bomb kapsinduna attack tawrakibagi thawdo sarkar na line lawu sumlai thawdo asida sing da security force ki maikei digi lokhatriba khulai kaya ama laidi haibadu mek sing na takli Lamdam asida mahauksagi phibam hanjinaba honabada sarkar amasum security gi maikei digi singtam animak sapmanaba miyengda yenglaga thabak paikhatpa sungi hauzik singda khulngak pasingna phongna khulai paiduna maitei sing changlakpa yaroi haina ngak sienduna leiri maram aduna turbung amasum phagauksa ikhai gi attack ta senari basing adu atubada masak khangdokpaga loinana paksna operation satduna mara leiba miyoi sing adu pharaga serak pigadabani IDP sing security amata thamba tawduna karigi Mapamaduda Hongjin Halibano Hibasisu Sarkar Singdokadabani ki Maraksida Turbunga Masu Fagauksaw Ikai Praza section Karagi Maikei media Fongdoki with the Kangluki Irang Mayunarabasu Hana de Gihona Mapamaduna Mio credit Adumak Lanjanava Tawduna Lairaga Lakibani Aduna Nauna IDP Kara relief came the Sanglakiba Dugi footage sing social media Tagat Kibaduna Koki sing the Kudong Saba Low Hen Pienda Punktokli